Manipur Top Channel की माइकैदगी मरुओइबि इ पाउसुंग म्यामना थमजरी अहानबदा मार्च की तांग 19 इंग्लिश सिंगनी कुन मंगाइबदि ngasi peace amasum harmony oinaba joint appeal tipaimu AC gi MLA ngursalung sanati hengle AC gi lezamang hakip saikot AC gi paulelan hakip thalon AC gi bungjagin balte chusampur AC gi LM khawti amasum singat AC gi silun thangna kuyek piduna thadorakpa press release asida palliba maruoiba nimit kharani gi mamang gi tholakliba incidents asina unity amasum akhoi brotherhood oiba bonding da akaiba piba amasum peace oina leibang hamdaba sigumba thawdo sida ninda tarakli loinana aman amabu ngakpina duna amasum khoigi customary gi logi matungina oration prokna bu wafam yauna thamli amasum thokliba misunderstanding oiriba sigumba singasi christian gi belu oiba ngakpiba sina resolve tawba loidana community leaders singam CSO singna amatoina thabak tawmina duna santi hanchilangna ba khona mina ba aroiba the state government particular district administration amugana santi hanchilangna ba amasum law and order maintenance tawna ba santi harmony district sidam halakna ba khona bina ba yauna sign tawduna sahi tawduna thadorakli amaromdana ngasisu joint appeal for communal harmony and peace ta yumpham oiduna maruoiba point manga thambaga loidana santiamo na hanjalakpa haibu wafum singda tuan organization haibidi Kuki NP Mar Inpui Zomi Council Kuki Kanglai Lompi Zomi Youth Associations Mar Youth Association Kuki Women Union Mar Women Association Zomi Mothers Association Kuki Student Organization Zomi Student Federation Mar Student Association na kuyek piduna thadorakpa wafam singda supali Amaromdana medical superintendent oiriba Dr. Tinglonglei Thangluai District Hospital Susampur gi statement amada phongdorakpagi matung inadi sarona nga numidangi pung 4 taba matamda khongjanglo kayana law khongdun hospital sangsilakpa masum hospital gi staff singa masum patient singa ningai singdana khiba haribe situation si security force na sauna pung 13 mu taba matamda lakpadagi normal oikhe bo pham su phongdokli loina makhata na health institution singda respect pinaba wa pham yauna wa phum ka su phongdokli Ahanbada EU state singda thamjinba US ki tarif to khwairi ki sauna saitheng phangadori basi Italy gi law sing oiri mathang thari ki satnagani hairibi United States ki tarif ta European lebak sing gi marak to khwairi ki sauna saitheng phangadori basi Italy gi law singu gi pothok sing haina paw gi source aman hairi Italy gi lawmi sing gi apunba oiriba CIA agriculture Italian na phongdokhiba gi matungina Ata Europe ki leibak singa yengnabada US da law singi puthok khwaidi yamna yolibis Italy ni hari mamang saida lekhiba export ki sangasi euro billion 7.8 US dollar billion 8.5 ni masi Italy gi apun ma law singi sector gi export sada 12 ki mayani hari France na US da yoliba law singi puthok ki sangasina sada 6.7 Spain gi sada 4.7 amasum Germany gi sada 2.5 ni haina power sourcing hairi sada sani gi tarif maraksida European Union na laman khumbu oin Americans whiskey da yamna sauna tarif launaba thaurang tawkhibadigi US ki President Donald Trump na Europe ki wine champagne amasum atai using da tarif sada sani laguna haina kiankhri laklibi April amadigi satnagadaba European Union ki tarif asida Americans whiskey da sada yankhai gi tarif launaba thaurang tawri masi Trump na steel amasum aluminium da tarif wangna lawbagi laman khumbu oina tharang tawkhibani EU gi tarif adu khudak tokthok trabadi US na atuba matamda France tagi masum atai EU gi lebak sing gi pusilak pa wine champagne amasum atai EU gi products sing da sara sani gi tarif lawraga ne haina Trump na social media ra phongdoki masi US da wine amasum champagne gi karbar yamna kana boiragani haina Trump na haiki haina su paus da makhata na phongdorakli Amaromdana Russia na khwaidi ki saw sar Ukrainian forces maithiba pikre 6 pair gi wapam reject torakpi hari Ukraine ga lona badal Russia gi kokslamdam da counter operation se thaduna lakli Russian forces na khwaidi ki saw town Sudazwad Ukrainian forces takthokri hari
Nakala maramna United States na numit kuntrani 6 year tawna bu wapam hawdokibadu Russian Presidential Office ki senior officer lamana Ukraine gi sok tharaba military da mateng pangbu oina thokani haina phongdokre. Russian Defense Ministry na Hudazwa town khudum sale haina claim tawribasi Russian President Vladimir Putin na kaksta laklaga commander sing unakraba matungni ministry gi claim asi kadai phawbu summano haiba khangdri. Ukrainian officials singsu wapam asigi matang khudaki oina karimata phongdokri. Russian military ni yamna kana counter attack thorakliba amasum Putin na kaksatuna lanmi sing unari basi US ki President Trump na lalusina bigi dama diplomatic lambi thibigi thapakana satharingai talaktani. Saudi Arabia gi Jeddah Ukrainian top officials sing wari sanabada US na numit kuntrani 6 pair tawnabu wapam hawdokhi amasum madu Ukrainian gi maikeni yakre 6 pair gi wapam si Russian sarkar na US ki maikeni gi official oina akupa marol tana bangaidi adubu madu Russia na reject torakpu yabagi ingit phangbo oina presidential office ki senior official amana Ukrainian military na pathanabagi matam piba oina thokani haina phongdokre. Presidential Office ki spokesman Dmitry Peskov na US ki sangtai na bigi thabak tobu official sing Russia da thunglagan haina phongdokhi adubu maana 6 year gi wapam asit Russia gi oiba mod adudi phongdokhi di Russian President gi foreign policy advisor Yuri Usakov na matam khara gi 6 year si lana sok tharaba Ukrainian military da pathana ba masum punchna na bigi matam phangkhina ba masakni haina yaning da ba phongdokhi. Mamangda Putin matam khargi oiba 6 pair haibisidi Ukraine amasum makhoigi nungsupki allies singda khudongchaba phangnabana hena phungdoktuna lakhiena pausida makhatari. Priyas NEET Biology Sangai Pro NTA NEET UG Biology admission haujari class 10 thakraba mahiroi singi damakta tha mari gi foundation course amadi class 12 thakraba mahiroi singi damakta lakliba NTA NEET UG 2026 ki tha nipan ki target course pizari hairiba class ngasi matik sani experience lairaba faculty singna takpigani akoina pizari ba khudong saba singa du clear basic concepts easy memory tricks regular test series PYQ analysis mock test na singmani loinana matik sani equip oiraba smart classroom facilities pizari March ki tang 2 namadi April ki tang 3 dagi class mathang sina haujaragani thuna lakpiduna mingsan biu akupa morol gi damak Priyas NEET Biology Sangai Pro FCI rota lakpiduna amadi aikoi gi contact number 7005534385 natraga 7005376151 pau phobiro amaromdana Afghan ministry na lanjena khraga halakpa imung singna sagonaba MOU sing sahi tokre Afghanistan ki tungan saruk singna mayum makai thadokraba mayum da halakpa amasum tengwang mathau tab imung lising henbada mateng pangna baleba sigi refugee and repatriation ministry na international amasum domestic aid agency singa memorandum of understanding MOU mari sahi tauna khri haina ministry na sagol sunumita sirol amada phongdokre sahi tauna khiba MOU singa dugi apunba senpham US dollar million 7.3 hena yauki amasum Kabul Herat Phara Nangar Har Noristan amasum Kunar province sing da mioi sanipan ko humfu henba masum lanai mioi lising kuntra ga treka satrika taraga nipanda kana paphangan khiaina sirola dunaki agency sing na haidi mioi sing du da sel laifam technical amasum vocational training amasum solar electricity fungan haina sirola duda makhata na haiki Afghan interim government local amasum international organization sing da leba sel thadana amasum thabaki kudong saba sing phangbada mating pangna bataksili haina paus da makhatana su phungdorokli atopa atenma paukhrana Tejas combat jet gi Astra missile kaptuna sanging tokri Indian humsakation mita leba sina masana sajaba light combat aircraft Tejas ki leba asida sajaba nongthukta kapnaba missile Astra kaptuna mai pakna sanging tokri Defense Ministry ki matungina sanging adu Orissa gi Sandipur Samudra Khongbal manakta pangtokibani mission gi panampunamak phangbaga loinana sanging adu mai pakhi hainasu ministry na phongdorokli Astra missile si Defense Research and Development Organization DRDO na design tawbani amasum sabani missile asina kilometer sama hena lapada leiba target sing panma ngami missile si Indian Air Force hanana sinakrabani hainasu paus ta phongdorokli amaromdana Central University sing the Ozagi family sumanga samri hena hangli government
तोान तोान सेंट्रल यूनिवर्सिटी ओजा की फम 5,900 हेन हांगदुना लेरी तंखाई हेनबदी OBC ST ASC कैटेगोरी की रिजर्व नि हाइना गवर्नमेंट राज्य सभा खनख्रे हाउस पीखिब वहंग अईब पखुम एडुकेशन की मिनिस्टर ऑफ स्टेट सुकंता मजुमदर नाइकी हारिब यूनिवर्सिटी ओजा की फम 3,915 हेन अखनब रिक्रूटमेंट ड्राइव कुथांग मेंसिनख्रे अदुबो इंग्लिश 2015 की जनवरी 30 मती फावदा सेंट्रल यूनिवर्सिटी पुनः ओजा की फम 5,910 हांगदुना लेखी है वाफम मांगना थमखी हाइरिबा हांगदुना लेरिबा ओजा की फम 5,910 की मनुंगदा शेड्यूल कास्ट की रिजर्व 7,9 शेड्यूल ट्राइब की रिजर्व 3,932 अदर बैकवर्ड क्लासेस की रिजर्व 5,912 यावरी है मांगना फोंदोखी मिनिस्टर हाइकी फम सिंह हांगलकपा मसुमसिबु मेंशन बहाइबस लेप्तन सथरिबा प्रोसेस अमनि थबक्तगी पोथाखिबा रिजाइन तोखिबा मसु माहिरुइसिंग की मसिंग हेंगलकपन मरम ओइदुना अहेनब ओजा की दरकार ओइरकपदिगी अहांग फमसिंग असि थोलकपनि अमदि अहांग फमसिंग मेंशन बहाइबस सेंट्रल यूनिवर्सिटी सिंग लैरि हैना मांगना फोंदोखी लोइनना मजुमदर हाइकी इंस्टीट्यूशन सिंग असि मिनिस्ट्री अमसुम यूनिवर्सिटी ग्रांट्स कमीशन UGC na sang nai ni yengsili amadi ahang ba pham thing mention na ba makhoida sang nai na direction piri na su paus na makata na su report tawri aduga tentak na sumna myam na thamjaram gi haujiko ina di myam paus su mata sa lusinjarage masum mayam pun ana wabde ngamina sen channel sigi mekedi gi myang pham da makata na thamjari makata ba na wabde myam pun ngamina si